Manipurda ingtapa hanjilaknaba yelau furuk khudingmangna hotnaminanaba khanakhre haina XCM Birena phongdokhre. Athuba matamda Manipurda ingtapa puraktuna mahosagi punsida hanjilaknaba lamdam asida khundaminariba yelau tribe khudingmangna punna hotnaminanaba wa khanakhre haina hanagi Chief Minister Nongthoma Birena phongdorakdi. Mahangna esta thadrokpa warolda kumda lising aniga tarani pandagi haukiba war on drug ta puna saruk yamina kiba state asige yelhau tribe singi lusingba singi oiba mifam pangthokre. Mifam aduda Rajya Sabhagi MP Ningthau Sanada Walai sembasu saruk yaki. Mifam aduda athuba matamda Manipurda ingtapa puraktuna mahosagi punsida hanjilaknaba honabada tribe khudingmakna punna hotnaminanaba khanabaga loinana numit nini gi oiba tribe singi cultural exchange program ama pangthoknaba sukhanaki. Loinana numit nini gi oiba tribe singi cultural exchange program ama pangthoknaba sukhanaki. Loinana mifam adu loiraba matung Nilakuti Kaikolda Central Government ki senthang makhada sariba Unity Mall chu puna satuna yengshin gi hairi. Mifam aduda sarugya kiba yelau tribe singi lusingma singi maiketagi Manipurda mahosagi punsida hanjilaknabagi matangda kari kari tawba mathau tabagi haibagi matangda magi oiba mot sing thamnaki hairi. Unity Mall asi local commerce promote tawnaba amadi cultural integration ngamnaba pandamda Central Government ki matenga loinana paikhatkiba singthaningai oiba project amani. Public property miyamna masa masagini khana ngak sengadabani haina Govindas na phongdokre. Lengangna natraga social workers singna sinduna miyamda sinariba public property sing asi miyamna masa masagi lani khana ngak senduna thambagi tangai fadaba lei haina Bishnupur Kendra gi MLA Govindas Konthaudamna phongdokre. MLA Govindas Konthaudam gi meeting makhada ngasi MLA Local Area Development Fund gi Bishnupur Kendra gi kha posangba mayai lekaida saba Sri Sri Radha Ram Satbamna mandap sagabagi thauramda MLA asina wafamasi phongdokladuna makhadana haikibada term kayarak mikhalda mai paktuna miyangi thawgal tawduna laglabasu miyangi apamba tawningma khudingma thunganba haibadudi ngamdana lagdi adum oinama kendra segi mihut ama oina kendra segi manung chana leiriba khulsingda leiriba awada passing asi kharamakhay mengkhanaba honabagi saruk ama oina MLA Local Area Development Fund agi community hall thing asi saduna miyamda sinabani. Community hall thing asi saduna ngasi oriba phibam asi yawrangnaba honabada karida soihigadagi haiduna khongthang khuding senarakiba committee sing aduna laukiba thodang sing adu singthaningai ni miyangi lanama oina sidenariba public property sing asi ningthina ngak senduna chawkhatpa kendra ama oihanbada natana chawkhatpa khunai ama ohenaba honabada pumnamaki thodang yaminasi haina phongdoki. Governor na National Highway Project sing review tawkhre. Ngasi Raj Bhavan gi conference hall da Manipuri Governor Ajay Kumar Bhala na chair lauduna state asida hodik paikhaliba National Highway Project singi progressing review tawkhre. Meeting adu the National Highway and Infrastructure Development Corporation Limited NHIDCAO gi Director MS Debalna state asigi tongan mafam singda paikhaliba National Highway Project singi hodik oriba phibangi matangda akupa world sing thamki. Loinana thabak sing asi matam chana loisinaba honabada thengnariba khudong chadaba kayagi matangda su mayek singna khanaki. Mifam aduda Governor gi maiketagi mari leinaba official singna thabak sing asi loisinaba honabada ayat apanba pirakliba sing adugi waroi sin puraktuna athubada National Highway Project sing adu loisinaba khanganki. Ngasigi meeting aduda Manipur Sarkar gi Principal Secretary, Commissioner Home, Secretary Land Resource, Chief Engineer, PDWD, DIG, CRPF, amadi Ukhrul None Tamenglong Senapati Kangpokpi Churchanpur amasong Fairjol District ki Deputy Commissioner Singasu saruk yaki hairi. China na TNLA da Junta Lan Lan Twdanaba Paotak Pikhre Palaung State Liberation Front PSLF ki arm wing oiriba tang National Liberation Army TNLA da China lengang na military junta gi lanmi singa khusongna danaba akanba wafam thamlakre haina PSLF na paumi singda phongdurakli. Santet ki awang thangba sarukta leiba military junta gi mayokta lan thengnariba ethnic rebel asilamdam atuda military junta lanmi gi mathakta akanba landa sathaduna lakhibani. PSLF TNLA gi Joint Secretary Colonel Tarpan Lana China gi Really City Administration na Myanmar junta lanmi gi mathakta landa chathadanaba amasung khutthongnadanaba akanba wafam sing thamlakre hairi. Haukiba sahi gi August su Really City Security Committee na
TNLA da aiba serol ama thoktuna military junta lanmi gi mayokta lan thengnaba khudakta lekkadabani haina ki han khangalaki hairi Sanstet ki awang thangba sarukta leiba mafamsing amasung China amadi Myanmar ngangkhaida ingtapa amasung tangdu leitaba leinabagi damak military junta lanmi singa khud thongnabagi thabak lepkadabani haina China gi maikeidagi phongdurakkibaga loinana kariguma wafamsing asi indaba tarabadi TNLA gi mathakta disciplinary action lokhatkani haina su phongdokiba leikrabani Colonel Tar Panlana Myanmar China gi ngamkhai saruk singda khud thongnaba China na pamde ngamkhai saruk singda military operation chathabada ayaba pidabaga loinana mafam aduda China gi thaw amasung gas pipeline sing leibatana tana mafam sing aduda China na sell thadaba industry kaya lei haidi XCM Biren gi audio tapping hearing July 18 da sathanaba SCna matam lekre Manipur gi former Chief Minister Nongthombam Biren gi khonjel ni haiba leak oirakiba audio clip amaga mari leinana Cookie Organization for Women Right is Koharna Supreme Court thagalakiba petition amagi hearing ngasi apex court asigi Chief Justice Sandeep Khanana lusingba bench amada sathakiba loinana mathangi hearing July 18 da lekre hearing aduda center gi maikeidagi Solicitor General Tushar Mehta na haikibada Kohar haiba group asi Rookie group amani group asi kadai fauba credible oibagi haibasi hangba yaba wahangni haiki madugi pakhom oina court ki maikeidagi petitioner asi kanano haina yengbagi mathau tade matang asida hena maru oribadi aran ahui tawkriba natraga tawkidabra haibasini irang asida aran ahui tawramba khudingma korna kaidongaida kankhatpa tawroi asi government ki mahut senduna Solicitor General gi maikeidagi leak okiba audio clip adugi forensic report sel tawraga court lankhatkibani report adu examine tawrabasu maduda kari yauribagi haibadudi court ki maikeidagi phongdorakide adum oinamak Solicitor General da mari leinaba officers inga wari sananaba court khanganki makhatana court forensic science laboratory gi anouba report ama lankhatnaba su khanganki court asina case asigi mathangi hearing lagliba July 18 dagi chathanaba haunaba khangankiba loinana hanagi Chief Minister Nongthombam Biren gi mathakta investigation makhatana chathanaba su khanganki Supreme Court ki maikeidagi makhatana phongdorakibada Manipurda haudi president rule leirabanina masida makhatana thidinbada problem amata leite haina phongdoki Mioi amabu karna hanjin taktuna hatpada chenabani haiba ahum jail thajinkhre mamang thagi kunmapan amasung kuntragi lona ba ahingi nongai matung pung 12 makhairom tarakpada singdamai thokchom leikaidagi thokchom ranjip Sahi kuntramapan apokpati hais punin robu mahaki thongal mayada Maruti Artiga karna hanjin taktuna hatlamba thaudoki matangda police na lokhatpa FIR case amaga mari leinana faraba non local ani yauna mioi ahum ngasi CJM Imphal West ki corner jail da thajinkhre corner jail da thajinkraba mioi sing adudi Uripok Taurangwam leikaidagi Khongban tabam Biswana Chandra Khongban tabam Bisna Chandra sahi kuntramatoi apokpa ke hai Purna Chandra amasung West Bengal gi Kus Bihar dagi laglaga Uripok Taurangwam leikaida leiraba Suman Demnath sahi taramari Suman Demnath sahi kunmari apokpa Atilal Demnath amasung Subhash Sarkar sahi kunnithoi apokpa Bidhan Shankar ni hairi Thaudo asigi matangda leikhidabagi mayamba Santosna Imphal PS a complaint tawrakpadagi case adi register tawduna lokhatkibani aduga makoi ahum phaduna wahang phong chatharaba matungda ngasi judicial custody remand prayer tawraduna video conferencing gi khutangda court puthorakibani prayer asida konasu ayaba piraduna jail thajinkhibani Thaudo asigi matangda singdamai thokchom leikai mera paibigi secretary thokchom sujatana press club ta pangthokpa bawgi mifamda thaudo asibu akanma mawongda yaningdaba phongdokre Haudiki matamda mi amagi value karisu leitana khanare amasung mi hatpada akibai phaunadre karisu leitaba maram amagi damaktasu mi bo hekta hatpa haibasi laibak thibani thaudo asi murder case ni maram asina matungdasu ataidasu lamdan naraktanaba maralgi matungina chapchaba sairak athuba matamda pinaba hotnabiyu haiki Tha sigi manungda MLA sing punsinduna mapung phaba leingak ama semnaba hotnaragani haina Rameswarna phongdokre Chaliba tha sigi manungda MLA sing punsinduna mapung phaba leingak ama semnaba hotnaragani haina Kairao SG MLA Laurengbam Rameswarna phongdokre wafama sing asi Kairao SG manung channa leiba Kiamgai Khoirom leikai Kiamgai dispensary leirak amadi Kiamgai mayai leikai da nongna saba maira paibigi sanglen sing sangabagi thoramda phongdokibani mahangna makha taraduna hai
Manipurgi ngasigi oiriba phibam asida mapung phaba leingak ama thambiyu haiba asi miyangi kholaw khak natana mihu singi su kholawni lamdam asigi chiraba tanpham asida BJP gi MLA singi marakta khaibung tanaduna mapung phaba leingak ama sema ngamdaba haibasi yamna laibak thibani hauzik manipurgi oiriba phibam amadi miyana thengnariba awaba singa se yenglaga miyangi mihu singna isai sagi lanai gi nungaigadaba amadi sauningba pumba nathairamlaga tungi mirolgi yenglaga mapung phaba leingak ama semnaba hotnaminasi mapung phaba leingak ama sembada tangai fadana MLA kuntra gi mathok tai hauzik phawbada MLA kulhumdoidi ama toina punsinuna leire wad horiba MLA taret asibu punsinaba angamba thakta honari athuba matamda centerna leingak semlaktaba tarabadi state asigi MLA sing ama toina punsinduna Leingak semnaba Governor Ajay Kumar Bhalada claim waka chero lan khanaba thorang lokhali ngasi Manipurda tunglakiba BJP gi North East in charge ki kongchat asina state asigi national highway sing chatok chasin yadana lairiba si yahanaba honarangani haibagi thajaba chauna lei haina mahana phongdoki nakalamaromda Peace and Integrity Committee Kiamgai convener C.H. Mega Chandrana haikibada Pahalgam terror attack ki matungda center lengangna lebak achida illegal oina Bangladeshi amadi Pakistani sing leiba yare haina akanba warol thogliba asegi manungda Myanmar dagi Manipur damna sangchilagliba illegal immigrants sing achizu konsinbiyo haina phongdoki mahangna hai ngasi lebak achida terror attack kaya chatharagliba asi illegal immigrants singi khushil thorang ngakani Home Ministry na lokalagliba khongtang asimak thaganingai ni masimangna Manipurda changlagliba illegal immigrants singbusu takthora kani haibagi thajaba thamli haina phongdoki